ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯉꯁꯤ ꯖꯤꯔꯤꯕꯥꯝ ꯃꯩꯇꯩ ꯈꯨꯟ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯀꯨꯀꯤꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯍꯤ 8ꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯌꯨ ꯄꯤꯊꯛꯂꯒ ꯃꯄꯥꯅ ꯏꯖꯠ ꯃꯥꯡꯍꯟꯕꯤꯔꯝꯂꯦ ꯍꯥꯏꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯁꯥꯃꯛꯀꯤ ꯆꯍꯤ 8 ꯈꯛꯇꯪ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯌꯨ ꯄꯤꯊꯛꯂꯒ ꯊꯥ 2ꯔꯣꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯕ ꯃꯄꯥ ꯀꯣꯔꯠꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯑꯉꯥꯡ ꯃꯄꯥ ꯑꯁꯤ ꯁꯣꯔꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯦꯝ.ꯗꯤ. ꯕꯥꯁꯤꯔ ꯑꯍꯃꯗ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯔꯐꯤꯎꯗꯤꯟ ꯀꯧꯏ ꯍꯥꯏꯔꯤ ꯑꯦꯝ.ꯗꯤ. ꯕꯥꯁꯤꯔ ꯑꯍꯃꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯈꯥꯏꯅꯔꯛꯄ ꯆꯍꯤ 6ꯔꯣꯝ ꯁꯨꯔꯦ ꯍꯥꯏꯔꯤ ꯑꯇꯣꯝꯕ ꯃꯆꯥꯅꯨꯄꯥꯅ ꯂꯣꯏꯅꯕꯤ ꯃꯅꯥꯛꯇ ꯂꯩꯈꯤ ꯍꯥꯏꯔꯤ ꯆꯍꯤ 9 ꯃꯈꯥꯏ ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯆꯍꯤ 8 ꯈꯛꯇꯪ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯁꯥꯟꯕ ꯀꯥ ꯕꯔꯥꯗ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯄꯥꯎ ꯊꯝꯂꯛꯄꯗꯒꯤ ꯐꯥꯔꯁ ꯑꯦꯝ.ꯑꯥꯔꯗ ꯂꯩꯕꯤ ꯁꯀꯤꯂꯥ ꯆꯍꯤ 92 ꯑꯦꯝ.ꯗꯤ. ꯅꯥꯖꯤꯔ ꯑꯍꯃꯗ ꯀꯧꯕ ꯁꯣꯔꯥ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯥ ꯑꯁꯤꯒꯤ 3ꯗ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯃꯈꯥꯗ ꯀꯦꯁ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯟꯗꯛ ꯂꯧ ꯍꯦꯛ ꯂꯣꯏꯕꯒ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯗꯅ ꯂꯩꯒꯗꯧꯔꯤꯕ ꯂꯧ ꯑꯍꯥꯡꯕꯁꯤꯡ ꯑꯩꯈꯣꯏ 18ꯅ ꯏꯪꯈꯣꯜ ꯀꯣꯏꯕꯒꯤ ꯑꯌꯥꯕ ꯂꯧꯄꯨꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏ ꯀ꯭ꯂꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯁꯣꯛꯂꯦ ꯑꯇꯇꯥꯏ ꯁꯤꯔꯦ ꯑꯇꯇꯥꯏ ꯐꯥꯔꯦ ꯑꯇꯇꯥꯏ ꯇꯣꯂꯣꯞ ꯄꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯠꯊꯣꯛꯇꯨꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯊꯣꯡꯅꯔꯛꯄ ꯉꯥꯛꯇꯅꯤ ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯕꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯀꯦ.ꯁꯤ.ꯄꯤ. ꯁꯦꯔꯦꯟꯗꯔꯁꯤꯡꯅ ꯒ꯭ꯔꯨꯞ ꯁꯦꯝꯒꯠꯇꯨꯅ ꯄꯩꯁꯥ ꯈꯥꯏꯕ ꯏꯃꯥ ꯏꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯌꯨꯝꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯝꯕꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯆꯩꯔꯥꯛ ꯐꯪꯂꯛꯄꯗ ꯋꯥꯀꯠ ꯃꯤꯐꯝꯁꯨ ꯐꯝꯕꯤꯔꯛꯇꯅꯕ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧ ꯂꯨꯞ ꯀꯦ.ꯁꯤ.ꯄꯤ. ꯑꯦꯝ.ꯁꯤ. ꯄ꯭ꯔꯣꯒ꯭ꯔꯦꯁ ꯁꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯑꯅꯧꯕ ꯈꯨꯟ ꯇꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯈꯨꯟ ꯃꯃꯤꯡ ꯊꯥꯖꯤꯜꯂꯝꯂꯒ ꯌꯨꯡꯂꯝꯕ ꯁꯥꯏꯟꯕꯣꯔꯗ ꯄꯨꯂꯤꯁꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯛꯅꯥꯏꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯔꯇꯟ ꯇꯥꯇꯥ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ